nó phải đi đâu này mà còn mai này thằng mai này lâu có sang tôi này mới bị thì mai này quay thay nó mình làm nó phải này một băng tông chỉ lọ giờ thì lạc cái này lạc cái số lạc thì mẹ muốn đi lâu vô xe cái lâm luôn cái này ở trên nó về mà khác mà không đi bên đi cô ai mi này bắt chăm đi trả đâu này cái gì là mẹ chỉ đi kỳ chỉ đi chuyện phụ đi gì chỉ phụ thu cái ham là phụ thu chứ mẹ ham là thu bắt đầu tháo cái chỗ thu cái gì nó bắt đầu thu cái mẹ chỉ là nó không chân cái gì không mẹ ham là bắt chạy chỉ là nuôi đây mẹ thấy đâu cam là mong à đâu cam thứ cái cha đây mẹ tháo cái tháo mẹ chỉ là thấy đâu cái gì nó có một thùng bao rồi gì chỉ tháo không được Itu akan dia. Ini kita mau tahu lagi. Ini. Thôi còn không cần nữa đây là con cái hạt đậu xanh con cút tươi con mà chua như này mình sẽ đi đào về đấy cần mua cái máy hiểm học làm chưa thay đấy máy học cho rồi 그래야 맛보지 누가 이건 부드러웠어 이 아니야 지금 인터넷 자게 되나 지금 무방 투에 되는 자 일단 아니 로이 자 그래 보지 कोई मैकेनिक ले रहे मैम हो तो चामिन है nga si mumbang tu कोई वजह करते नहीं को 진짜 목콩 나무 목콩 나무는 무슨 인기 봐 얘네 소리 꽃 통기 봐도 얘네 그 वजह 킬로 인디아기 đi hai chiếc đồ gì hai triệu cô sẽ giao gì đang hay với cái tôm वजह नहीं जी हिंग सा था उबाई थी ओके यार नहीं यार तुम्हें मानदो ए यार यार फक्तूरी है ना mấy ôn tao là hai loại thôi वजह सीन की तो ले để sẽ lộ sẽ lấy xin bớt thông rồi ya sun lo ki ma tang wai bai ta re ha ja ren si khai chập sinh chỉ nói là gì यार này mình ra thì 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 bây giờ thì sẽ xem bây giờ siêu mới là không sẽ power được nữa school nó power ba xin xài xa rồi ấy được power là cái này
ꯌꯦꯡꯍꯜꯂꯛꯀꯅꯨꯅꯦ ꯂꯩꯊꯣꯛꯑꯁꯤꯔꯥ ꯂꯩꯊꯣꯛꯏꯒꯗꯧꯁꯤꯔꯥ ꯂꯩꯊꯣꯛꯏꯗꯅ ꯑꯗꯨꯝ ꯏꯟꯁꯤꯟꯒꯦꯕ ꯌꯥꯕ ꯌꯥꯔꯦꯗ ꯑꯗꯨ ꯂꯩꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣꯅꯦ ꯂꯩꯊꯣꯛꯄ ꯌꯥꯕ ꯂꯧꯕꯅ ꯅꯠꯇꯦ ꯁ꯭ꯀ꯭ꯔꯨꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯨꯂꯞ ꯂꯩꯊꯣꯛꯄ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯂꯧꯊꯣꯛꯑꯦ ꯁꯥꯕꯁꯦ ꯄꯥꯏ ꯌꯥꯗꯕ ꯁꯤꯕꯨ ꯁꯨꯝ ꯌꯥꯗ꯭ꯔꯕ ꯁꯤ ꯀꯔꯤꯗꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯕ ꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯌꯥꯅꯤ ꯑꯗꯨꯗꯤ ꯌꯥꯅꯤ ꯑꯊꯦꯡ ꯈꯨꯗꯤꯡꯒꯤ ꯄꯨꯡꯒꯤ 12 ꯇꯥꯁꯤꯟꯈꯔꯦ ꯑꯉꯥꯡꯈꯩ ꯁꯥꯟꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯏꯑꯕ ꯑꯩ ꯀꯩꯅꯣ ꯂꯩꯀꯣ ꯌꯥꯝ ꯁꯦꯝꯕꯗꯤ ꯌꯥꯗꯤ ꯌꯥꯔꯦ ꯑꯗꯣ ꯌꯦꯡꯉꯨꯔꯒꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯔꯒꯦ ꯁꯣꯝꯒꯤꯁꯤꯗꯤ ꯌꯥꯕꯅꯦ ꯌꯥꯝ ꯂꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯉꯁꯥꯏ ꯂꯩꯈꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯁꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯤꯁꯨ ꯌꯥꯗ ꯑꯁ ꯑꯩꯈꯣꯏ ꯃꯊꯤꯕꯣꯡ ꯃꯔꯤꯟ ꯊꯣꯛꯑꯦ ꯁꯣꯝꯒꯤꯁꯨ ꯃꯊꯤꯕꯣꯡ ꯃꯔꯤꯟ ꯊꯣꯛꯑꯝꯃꯦ ꯁꯣꯝꯗ ꯑꯣ ꯀꯔꯤ ꯇꯧꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯇꯉꯥꯏ ꯐꯗꯅ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯃꯗꯤ ꯂꯩꯌꯦꯕ ꯅꯪꯒꯤ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏ ꯁꯨꯃꯥꯏꯅꯅꯦ ꯁꯣꯝꯗꯒꯤ ꯗꯥꯏꯔꯦꯛ ꯂꯧꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯅꯤ ꯍꯤꯇꯔ ꯑꯣꯏꯅ ꯁꯦꯝꯃꯒ ꯇꯧꯗꯣꯏꯅꯦ ꯐꯪꯗ꯭ꯔꯒꯨꯝ ꯇꯧꯔꯦ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯂꯩꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯁꯤꯗꯤ ꯀꯣꯠꯁꯤꯟꯕ ꯌꯥꯕꯅꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯁꯥꯏꯌꯦ ꯐꯖꯅ ꯁꯥꯕꯒꯤ ꯇꯥ ꯀꯩ ꯇꯧꯒꯦꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯗꯧꯒꯦ ꯀꯩ ꯂꯩꯒꯦ ꯑꯩ ꯌꯨꯝ ꯆꯧꯁꯤꯅ ꯑꯩ ꯌꯨꯝ ꯆꯧꯁꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯈꯣꯡ ꯅꯨꯃꯤꯠ ꯃꯥꯁꯨ ꯂꯩꯔꯦ ꯐ꯭ꯔꯥꯏꯗꯦꯒꯨꯝꯕ ꯑꯃ ꯍꯦꯛꯇꯗ ꯌꯥꯏ ꯌꯥꯏ ꯑꯩ ꯈꯣꯡ ꯑꯝꯇ ꯌꯦꯡꯊꯣꯛꯀꯦ ꯇꯧꯅꯤ ꯊꯔꯁꯗꯦ ꯇ꯭ꯌꯨꯁꯗꯦ ꯌꯥꯝ ꯁꯥꯏ ꯍꯥꯟꯅ ꯇꯧ ꯂꯩꯔꯦ ꯋꯥꯏ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯀꯩꯅꯣꯗꯣ ꯄꯨꯔꯛꯑꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯥꯁꯇꯤꯛ ꯌꯥꯝ ꯇꯟꯖꯥꯁꯤꯗ ꯖꯨꯒꯣꯠ ꯌꯥꯝ ꯆꯥꯗꯦ ꯃꯩ ꯑꯃꯨꯛ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯩ ꯑꯃꯨꯛ ꯁꯦꯝꯗ꯭ꯔꯒ ꯃꯩ ꯑꯃꯨꯛ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯁꯤꯡꯗ ꯑꯃꯨꯛ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯁꯤ ꯁꯦꯝꯕꯤꯔꯝꯃꯒꯦ ꯑꯣ ꯄ꯭ꯂꯥꯁ ꯒ꯭ꯂꯥꯁꯅꯦ ꯄꯥꯏꯂꯒ ꯅꯪ ꯐꯔꯤꯁꯨ ꯊꯝꯕ ꯌꯥꯔꯦ ꯁꯤꯡ ꯊꯤꯔꯒ ꯇꯧꯗꯣꯔꯦ ꯁꯤꯁꯦ ꯁꯥꯏ ꯊꯝꯃꯨꯁꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏ ꯇꯧꯒꯦ ꯍꯥꯏꯅꯣ ꯁꯥꯏ ꯊꯝꯃꯨ ꯁꯤ ꯑꯃꯨꯛ ꯁꯐꯥꯏ ꯊꯧꯈꯤꯗꯧ ꯋꯥꯠꯂꯤ ꯃꯌꯥꯝ ꯁꯤ ꯁꯦꯝꯂꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯇꯌꯥꯔꯤ ꯇꯧ ꯂꯣꯏꯔꯦ ꯉꯝꯅꯕꯅꯤ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯑꯗꯨ ꯇꯧꯅꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯆꯦ ꯃꯇꯨ ꯀꯩꯅꯣ ꯄꯨꯔꯛꯑꯣ ꯑꯩꯗꯤ ꯉꯁꯤ ꯈꯔ ꯅꯥꯟꯅ ꯇꯧꯒꯦ ꯈꯟꯕ ꯍꯥꯏꯇꯥꯔꯦ 15K ꯌꯧꯔꯛꯄꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯅꯥꯜꯂꯦꯅꯦ ꯉꯁꯤꯗꯤ ꯐꯖꯅ ꯃꯌꯥꯝ ꯅꯞꯅꯗꯤ ꯇꯧꯗꯣꯔꯦ ꯃꯨꯛꯕꯥꯡꯗꯤ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯅꯤ ꯑꯗꯨꯝ ꯑꯣꯖꯥꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯦ ꯑꯣꯖꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯏꯁꯦ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯁꯥꯟꯅꯃꯤꯟꯅꯔꯛꯏ ꯏꯌꯥꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯥꯛꯑꯕ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯈꯪꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯗ ꯁꯤ ꯌꯥꯔꯦꯕ ꯌꯥꯔꯦ ꯀꯩꯅꯣ ꯁꯥꯃꯣꯏꯒꯗ ꯍꯥꯞꯆꯤꯜꯂꯣ ꯈꯨꯠ ꯅꯥꯝꯃ ꯈꯣꯡ ꯅꯥꯝꯃꯒ ꯇꯧꯔꯒ ꯖꯦꯅꯦꯔꯦꯜ ꯋꯥꯔꯤ ꯀꯣꯠ ꯊꯝꯈꯤꯕ ꯑꯃꯗꯤ ꯊꯝꯈꯤꯗꯥꯏ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯀꯩꯗꯅꯣ ꯆꯞ ꯃꯥꯟꯅꯩ ꯄꯨꯁꯛꯄꯒꯤ ꯈꯦꯠꯅꯕ ꯃꯑꯣꯡꯗꯣ ꯑꯗꯨꯅ ꯀꯩꯒꯤꯅꯣꯕ ꯍꯥ ꯅꯀꯜꯅ ꯅꯪꯒꯟꯅ ꯅꯀꯜ ꯍꯥꯏꯕ ꯅꯀꯜꯗꯤ ꯀꯩꯅꯣ ꯀꯤꯟꯅ ꯏꯟꯕ ꯈꯨꯠꯅ ꯀꯤꯟꯅ ꯀꯤꯟꯅ ꯏꯟꯕ ꯑꯣ ꯌꯥꯔꯦ ꯀꯩꯅꯣꯗꯣ ꯄꯨꯊꯣꯔꯛꯑꯣ ꯁꯥꯃꯣꯏꯗꯣ ꯄꯨꯊꯣꯔꯛꯑꯣ ꯇꯧꯗꯅ ꯁꯧꯒꯠꯂꯛꯑꯦ ꯑꯩꯁꯦ ꯇꯤꯜꯍꯧ ꯀꯩꯀꯩ ꯈꯔ ꯍꯧꯔꯁꯤ ꯁꯥꯕ ꯑꯣꯏꯅ ꯆꯟꯈ꯭ꯔꯦ ꯁꯤ ꯅꯥꯟꯅ ꯊꯣꯡꯉ ꯀꯥꯟꯗ ꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯒꯤ ꯎꯠꯂꯛꯑꯒꯦ
ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯑꯩ ꯎꯔꯝꯈꯤꯔꯣꯏ ꯑꯩ ꯎꯠꯂꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯛꯄꯤꯔꯣ ꯚꯤꯗꯤꯑꯣꯁꯦ ꯋꯥꯡ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦꯀꯣ ꯖꯟꯖꯥ ꯑꯃ ꯇꯧꯕꯗꯒꯤ ꯒ꯭ꯌꯥꯁꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯒ꯭ꯌꯥꯁ ꯃꯊꯪꯗ ꯑꯃꯨꯛ ꯍꯤꯇꯔ ꯁꯦꯝꯃꯤ ꯍꯤꯇꯔꯁꯨ ꯑꯃꯨꯛ ꯌꯥꯗꯅ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯡꯉꯦ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯃꯌꯥꯝꯗꯨ ꯑꯗꯨꯝ ꯆꯥꯕꯁꯨ ꯀꯧ ꯀꯧꯂꯒ ꯇꯣꯛꯑꯒꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯉꯥꯛꯄꯤꯔꯣ ꯑꯗꯨꯗꯤ ꯑꯩ ꯀꯣꯟ ꯆꯥꯛ ꯍꯥꯞꯅꯕ ꯀꯣꯟ ꯐꯦꯡꯉꯨꯈꯤꯒꯦ ꯕꯥꯏ ꯃꯌꯥꯝꯁꯤꯡ ꯉꯁꯤꯗꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯩ ꯈꯔ ꯌꯥꯎꯅ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯄꯨꯡꯗꯤ ꯊꯦꯡꯒꯦ ꯄꯨꯡ 12:01 ꯇꯥꯔꯛꯇꯣꯔꯦ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯉꯁꯤꯒꯤ ꯆꯥꯔꯁꯤ ꯊꯪꯗꯔꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯁꯥ ꯑꯗꯨꯝ ꯆꯥꯔꯛꯑꯒꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯦꯕ ꯁꯤꯟꯕ ꯈꯣꯠꯄꯁꯦ ꯑꯝꯇ ꯑꯗꯨꯗꯤ ꯍꯩꯊꯔꯒ ꯑꯗꯨꯝ ꯆꯥꯔꯒꯦ ꯀꯣꯝꯄꯥꯛꯁꯦ ꯍꯦꯛꯇ ꯇꯧꯔꯕꯅꯦ ꯑꯩꯈꯣꯏ ꯐꯖꯔꯦ ꯑꯩꯅ ꯄꯥꯝꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯊꯤꯔꯣꯗꯅ ꯁꯤꯔꯦ ꯑꯗꯨ ꯑꯩ ꯃꯃꯥꯡ ꯈꯤꯟꯗꯝꯃꯕꯗꯣ ꯆꯥꯒꯦ ꯂꯥꯏꯒꯤꯗ ꯊꯥꯗꯣꯛꯇꯦ ꯅꯪ ꯆꯥꯔꯝꯃꯤ ꯐꯩ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯊꯥꯗꯣꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯌꯨꯝ ꯃꯃꯥꯡ ꯆꯥꯕ ꯑꯩꯈꯣꯏ ꯃꯃꯥꯡ ꯅꯠꯇ꯭ꯔꯥ ꯑꯩ ꯆꯥꯛ ꯑꯝꯇ $15K ꯌꯧꯕꯩ ꯈꯔ ꯐꯖꯅ ꯇꯧꯋꯦ ꯈꯟꯕꯅꯤ ꯐꯖꯅ ꯇꯧꯔꯦ ꯍꯜꯂꯣ ꯍꯥꯎꯋꯦ ꯍꯤꯇꯔꯅꯤꯅ 500ꯔꯛ ꯆꯥꯛꯏꯅ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯗꯥꯎꯅꯤ ꯗꯥꯎ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯉꯁꯤ 여기가 좀 도거동인 건가시래? 찌질러 맛있다. 이행시 Bác định thua mấy cái chưa? Để không quên nè. Rủ nhưng mà tại mình thầm mầm như thế này. Tại nhưng mà tum lâu rồi. Không sao rồi. Cầm sạc thảo rồi. Mấy em video 잘 보시면 떨어게. 카다 저 하고 그래도. 당근 비디오. 받아 ngay 비라모.